Christian singi oiba apun ba solidarity amka porona bona matunda masagi European Union na masagi Parliament kaubu ngambagi madugi power ba buin sida irebo masi sinar pa haibase masi India gi leriba administration gi India gi leriba leaders singi mamai da id masida yana chawba makhal gi ikai ba pi bane lawe masigi khudong cha base akoina piramoi da bane kari gi damakta European Parliament na Bharat ki manungdo thokpa internal issue amada makhogi Parliament kauraga discuss tawba haibase masi prithvi gi itihas amta thungna da pot ngata debo adu masi kaidobgi thoibano haibasi one of the reason di kuki singna makhogi issue jo horko matamda Hindu na Christian hali haidna chaun half kreb whole prithvi purum se lairi masida barab orga Christian gi religious ki factor dagi European country dadi Hindu na church mai thare en haire Hindu se maitai ra natraga nan maitai re khangdi North Eastern region sida Hindu gi bu kanna protect tori si maitai ne aduna maitai hena pandraga su Hindu haibesta maitai si min tawre torpa matam sa masigi irang si lotion gadra sum lotion lakta badagidi America gi embassy gi mina Bharat ki laimai da lepaga nakhoina karigumba kanu to bugam jadragadi aikhoina America na masi akhoi gi lotion bu khona gen haira pase asawa yam ikai ni ngai bo posak amane ko masi ikai ni posak se moina madu haiba ngambagi gat ase masi Bharat sarkar na pirin lobu yai moina bodi hai akhoi internal matter ni akhoina moina pangai haibi yaroi haina bodi haira ga su haidi haire ngasi parliament da khandari basida moina resolution bodi manipur da thoiba irang ase masi loisallu haina haibo oiramaga su makhogi manung da torom ga da debate da di church bayam mai thabasi discussion oiram gane oiro da bai mangu selite aduna ngasagi Christian singi oiba apun ba solidarity amka porona bona matumda ngasagi European Union na masi Parliament kaubu ngambagi madugi power ba buin sida irebo masi sinar pa haibase masi India gi leriba administration gi India gi leriba leaders singi mamai da id masida yana chawba makhal gi ikai ba pi bane lawe masigi khudong cha base akoina piramoi da bane